Nifutaret suba Manipur State with the Githauram Pangthokre, Pukchil Sengba, Taxi Kasi Labor Mirol Ama Semgat Nabahot Nabada, grassroots level dagi Hotnabachangi Haina Chief Minister Nafongtokre. Manipur asi masagi mapung phaba autonomy leizaba state ama oinaba demand tawbagi tangai fadaba lakle haina CPI Manipur State Unit ki State Secretary L Sotin Kumar na hairi. United People Front ki lamjing makhada Lukayana Citizen Safe Amendment Bill ki mayokta Chief Minister ki banglo tamna wakat khongchat lakpada police ka chauna muknakre. Scheduled Tribe Demand Committee na ngasi ahing nongyay dagi hayeng ahing nongyay fauba gaukiba pung kunmari ki general strike lenga ka yanaba purakpadagi handokre. Amasung Argentina polo team na USA polo team bu tie break da panjil mapan tareta maithiba piduna mari suba Manipur State Wood Day Women's Polo Tournament ki winner oikre. Mayam bukurum zari adom ne Grips Impact News ni eri na thingun zamna hoje pungja sifaw bagi maru pausing mayam da pizari. Manipur lengakna sinduna nifutaret suba State Wood Day gi thauram ngasi ahanba Manipur Rifles ki parade ground da pangthokre thauram asiga mari lenana Manipur laika ki akhanaba mission ama poina pangthokliba go to village mission gi state nodal officer dagi hauraga mathau ningthina tauba district amadi block level nodal officer singda achamba khudol tamduna pukning thawatkhre. State asida thakshi khasi laiba mirol ama semgat nabagi pandamda go to village mission ki manung chana school phagathan si haiba thaurang paikhalle pukchel sengba thakshi khasi laiba mirol ama semgat naba hotnabada grassroots level dagi hotnaba changi haina Chief Minister Nongthombam Birena Fongdokre. Thaimai Gaipuril Kabui MPS Assistant Director Manipur Police Training College na Parade Commander oiduna State amadi Paramilitary Force Home Guard Traffic Police Fire Services tamadi band platoon kaya yauba apunba mass pass contingent kunga humdoina saruk yaduna ngasigi State Wood Day thauram chinglem na pangthoki thauram aduga mari lenana Chief Minister Nongthombam Birena haikibada BJP na luchingba lenga kasina lakpaga miyamgi aningba apamba khangna state amadi center gi oiba miyamgi yaifa thaurangi scheme project sing khudong chaba miyamda hakthenana phanghanaba pandamda go to village mission asi haudokhibani. School officials singna thawai yauna hotnabadagi mission asi census village lisinganiga chatret ki manungda khara khaktanatana ayambada miyamda phanghanba ngamle makhatana scheme asina konsinba ngam hoba sing district administration ga tanaraga phanghananaba hotnaragani haiki ngasigi thauram aduga mari lenana second MR gi arm missing case pu miyamda khanghanaba mapung oiba thaudang laukiba second MR gi commandant P Manjita certificate amadi Yanglen P Khudol tamduna Chief Minister Nongthombam Birena ikai khomna budki. Education tabisi the khuding maksi loina depend to ngasai ai video ama wi angang amakak Delhi the like tambani habra ai gi mingjimana birenda koi hairi sini gai video the niko birenda koi hairi sini gai adu kuma yamna respect mi begi taxi ka shi yaw do bisi farju phader so koi CM birenda koi haijari duni natragana sarkar da koi thamjari duni wahai esi leina ko anu sumba like kadi khara tamuraga mama mapa ahal laman masak khangdaba masing yam khulakre ba koi societies thaugalon bevar leitaba aduna sugum basi koi Karmaina sumthokodagi hairagadi we should start from the grassroots from the primary level nursery dagi hogdabu yarwe yare mamangi miron jima chakre pak sem tokbu yado mande lakada ba miron ri phahna bai khoi thok tok se education tabisi the khuding maksi loina depend to Manipurasi masagi mapung phaba autonomy lejaba state ama oinaba demand tawbagi tangai fadaba lakle haina Communist Party of India gi State Secretary L Sotin Kumar na fongdokre wafamasi mahak na ngasi ayu mapan kangjebung maningda leiba State Wood Square da Manipur na India gi State Wood phangkiba chahini futaret surakpaga mari lenana phongdokpa
पांगथोकपा थौरमदा फोंदोखिबनी सोटिन कुमार ना हाइखिबदा मणिपुर असि इंडिया की मपुंग फाबा स्टेट अमा ओइजरबसु निंखा तमना लेबाक्ति ओइबा ngamjadri Border Pillar Citizenship Amendment Bill amadi Manipur University na chingbagi matangda thokiba wahau mayam asida state ki lengak asina phirep amata ningtamna lawba ngamde maram asina ningkha tamna leibak ngakchaba yanaba Manipur asi masagi mapung phaba autonomy leijaba state ama oinaba punna thengnabinaba mathau tare haina mahakna phongdoki Statewood Square Development Committee na sinduna pangthokiba thauram aduda committee asigi chairman su oiriba hanagi minister Laisham Jatra Convener AC Jayanta Hanagi Minister Eviren Amadi KSI Santana Chingbasu Sarukyaki ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯍꯨꯠ ꯑꯁꯦ ꯁ꯭ꯇꯦꯠꯍꯨꯠ ꯑꯁꯨꯝꯕ ꯁ꯭ꯇꯦꯠꯍꯨꯠ ꯑꯁꯦ ꯃꯁꯤ ꯉꯥꯛꯇꯅ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯇꯨꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯐꯨꯜ ꯑꯣꯇꯣꯅꯣꯃꯤ ꯁꯛꯇꯤ ꯂꯩꯕ ꯐꯨꯜ ꯑꯣꯇꯣꯅꯣꯃꯤ ꯄꯥꯋꯔ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯄꯨꯡ ꯐꯥꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯡꯗ ꯇꯥꯔꯛꯑꯦ ꯑꯩꯈꯣꯏꯅ Congress Party na su sinduna ngasi nifu taretlak suba state with gi thauram pangthokre panbayai Englishing amaga chamapal nifu mapan gi October gi tang tara manga da Indian Union da pullaba matung Englishing amaga chamapal humbudra ni thogi January gi tang kun gama thoida state asi full fledged state on kibani ngasi BT rota laiba Congress baban da pangthokhiba thauram aduda Manipur Pradesh Congress Committee gi President TN Haukipna laibak asigi machu ahum gi firal chingkhatuna ikai khomna ba utki Manipur na India gi mapung phaba state ama oikhiba numit January gi tang kun gama thoi state with dega mari lenana Governor Dr. Najma Heptullah na Manipur miyam da yafa paujel pirakli Governor gi paujel da hai Manipur na India gi mapung phaba state ama oirakpa chahi nifuga taret surakpa asida lamdam asida laiminari ba furuk masel gi marakta hena nushinaba purakpa oirasanu hairi Works Minister Thongam Biswajit nasu Manipur na India gi mapung phaba state ama oikhiba numit statehood dega mari lenana Manipur miyam da yaifa paujel pirakli Minister gi paujel da hai Manipur na India gi mapung phaba state ama oina leirakpa chahi nifuga taret mapung pharakpaga loinana lamdam asida laiminari ba furuk masel gi marakta hena nushinaba chaukhatpa lamdam ama purakpa oirasanu hairi Citizenship Amendment Bill gi matang da state asigi assembly gi special session ama kauhanbiyu haina Manipur Pradesh Congress Committee gi mihut kangbu amana Governor Dr. Najma Heptullah unaduna memorandum ama pishinduna taksinkhre Hiramasigi matang da ngasi Congress Bhavan da pangthokiba paumi singa unaba amada CLP gi leader su oiriba hanagi Chief Minister Okram Ibobina hai Citizenship Amendment Bill English singani tarataruki mayokta party asigi hek haurakpadagi hauna yaning daba fongdoktuna lakli loinana hauzik oirakliba phibam asida Rajya Sabha da bill asibu BJP na nampuda pass torakpa yabagi oithokpa si yamna chauna leirakpadagi ngasi asi AICC gi CWC member Gaikhangam MPCC gi President TN Haukip amadi mahak masana luchingduna Governor Masaga hakthengna unaduna Assembly gi session asi kaubinaba haijakhibani Governor gi maikaidagi su bill asina maram oiraga notice ki miyam da phauriba ihulasi khangna wari saraki loinana athuba matamda assembly session ama kauba haiba wafam asisu yengshinnaba hotnagani haina thajaba piraki adumakpu house asi Manipur lengakna haijarakpadagi ngasidagi numit nini gi mamangda prorogation taurambana nauna process tawbada numit 15 rom changba yai hairaki Congress Party na bill asi house tagi hek handoktriba fawba bill asigi mayokta lepkani hairi Sujikti ngasi numit nini gi mamangda government na hayaktana government approach tawraktana house ti prolog tawkhre numit nini mamangda khangnaram ba taragadi house once prolog tawhragadi
prolog tawdringai mamang dadi any time state cabinet na decision nam lauraga e hayeng hangchit se one day matam pirga notice pirga all honorable members in mayam chi notice pirga any time special session ji phamba yabne ba hojikti ekhoina khangjabda once house prolog tawhragadi session nama kausi haiba tardi minimum 15 days notice piba mutarka werani da hojik Prime Minister Narendra Modi amadi Chief Minister Nongthavam Biren gi mayokta wangang lubagidama Kesor Chandra Wangkhem Chabu NSA panduna phajin kiba asibu All India Congress Committee gi President Phaubana yaningdaba phongdorakre hairi loinana mahakidamak achumba phangnaba Congress Party na lepkhini hairi democracy se India ki democratic system se पृथ्वी मी खुदिमंग नम तमीबा भारत असी ख्वाइदे चावबा डेमोक्रेसी चटपा ख्वाइदे हेन सक्सेस होइबा इंडिया नी हारिबसी मसी डेमोक्रेसी की पिलर से मसी डिस्ट्रॉय तौबगी सुम मथंग मथंग तौरपसिदे खोइसु यामना कनो तौदे मसी लाइबक थीबनी Citizenship Amendment Bill 2016 ki mayokta United People Front UPF ki lamjing makada lup kaya nangasi Chief Minister gi Banglo tamda wakat khongchat lakpada police ka chauna muknakre ngasi ki khongchat adu chatringai mamangda rally aduda saruk yakiba miyamna kaisampat leimazam laikai gi community hall da punduna bill asi yaningdaba phongdoktuna mifam ama phamki mifam adu loirakpada miyam adu Chief Minister gi Banglo tamna bill asi chatnaba yaroi amadi BJP gi mayokta kholaw kaya lauduna lakhi mafam kayada police na thingnaba hotnarabasu miyamna namkhaiduna chatki adubu Imphal West ki SP masana luchingba police personnel kaya laktuna miyam adu nitai pachu thek mapada thatki mafam adudasu makhata na miyam amadi police personnel singi marakta muknarakpadagi CRPF ki ahenba personnel kaya ama laktuna irang adu control tawduna kaisampat leimazam laikai fawba miyam adu takthoraki Citizenship Amendment Bill gi matangda ngarang singjamaida pangthokhiba thoram amada Chief Minister Nongthombam Birena phongdokhiba wafam adu Mahairoi Loop MSU MSF Desam KSA Suk amadi EMS ki apunba chirol amana akanba moongda yaningdaba phongdorakli Cherol asina makha taraduna Chief Minister na bill asina Bangladesh ta lairiba maitai singna lamdam asida halaktuna khundaba yaragani hairiba wafam yumpham yaudabani Bangladesh ta lairiba maitai singki marakta Hindu lining chattaba sanamahi lining chatpa kaya yauri adubu bill asina makhoi budi konsendri aduna Chief Minister ki wafam adu miyambu lana lamjingbani loinana social media da miyam gi apambagi mayokta bill asibu saugatli haina thagalakliba miyoi khara asisu laikai na social boycott biyu haina cherol asina makhatana appeal tawrakli Joint Higher Secondary School Students Union na Citizenship Amendment Bill 2016 gi mayokta January gi tangkun gatarukta pangthokadoriba leibak asigi humbudra suba Republic Day gi thauram boycott tawduna saruk yararoi haikiba wafam adu uripokta leiba Iboton Sana Girls Higher Secondary School na mapungphana sawatkani hairi ngasi school asida pangthokiba paumi singa unaba amada school asigi Students Union gi General Secretary Delina Laishramna hai Citizenship Amendment Bill 2016 asi Manipur gi miyamna kaidaunungda yaba ngamloi bill asigi mayokta miyamna changsilakpa khongjangda school asigi mahiroi singnasu mapungphana sawatkani loinana Manipur lengak nasu hiram asida miyam gi ihul khangna thabak tawbiyo haiki Joint Higher Secondary Student Union na Citizenship Amendment Bill asi withdraw tawdru pawa January Republic Day asi akhoi Iboton Sana Girls Higher Secondary School gi oina sarugya bangam jararoi akhoi boycott tawshinjare Joint Higher Secondary Student Union na JCLPS ki lamjing makhada CAB 2019 ki mayokta changsilakpa khongjang ki saruk ama oina ngasi langthabal fura makhong nambul mapal community hall da wakat mifam chathakre mifam aduda JCLPS ki convener Yumnamcha Dilip Kumar amadi ko convener Kirudin Saha Mojing Mayumna bill asina kadai fawba shokhalakpa yabagi haibagi matangda miyamda paudam ki
Manipur lengakna mitei meiteibu schedule tribe list chalhallu haiba yauna tongan ba demand kaya tauduna schedule tribe demand committee na ngasi ahing nongyai dagi hayeng ahing nongyai fauba kaukiba pung kunmari gi general strike matam kharagi oina handokle haina committee asigi general secretary ke Bhogendrajit na fongdorakli schedule tribe demand committee na sinduna ngasi DM college campus ta leiba ima khunthok hanbi sanglen manakta pangthokiba paugi mifam amada Bhogendrajit na makhatana hai ngasi chief minister na committee asiga chatliba tha sigi tang kuntra da amuk hana unaduna khananabagi aiba cherol piduna thajaba pirakpadagi khongjang adu tang kuntra fauba handoknaba warip laukibani chief minister ga wari sanaraba matungda amuk hana makhatana changsin gadaba khongjang sing adu tang kuntra gi matungda lauthokani haina fongdorakhi Hogiba January tarawndo da PMOL famgi miyamgi mifamna taramba wari kui matungina gamena ang train pan bawgi manungda mitei JST list channa bai dong tari recommendation si the government thadragadi asigi aying nong ya dagi aying koni thoigi aying nong ya 24 hour jene strike kogni haiba yauna te wari khara lokhi hogiba tang train pan koi gi committee gi mioi kun galoina na sale chief minister wari sanare wari sanaba duda chief minister na ma issue si convince ore ma si tawrage na khalle haiba wafam di ma thamme koina mamangda munir wari sagi bi sumana yengsan ge tawge haiba gi thajaba ga do makha tabak toroktabaduna banje handoktana lakpani sai pung 13 tai mai CM la tenga su tengna government na meeting gi matungda mu further response lak tang kun sada pung mari makai da makha mu review to munare se haiba adugum letter lakpadu khanaraga tang kun sagi CM ga unaro matungda adum another date of the koi gi general strike se lokthokna na bagi koi am ready da dum lai Disable Singhi Oiba program da Manipur lengaki mari lenaba loisang Singhi officer sing yauna staff singna matam chana laktaba amadi thawoidaba manba thong sing utpadagi state asida leiba disable sing amasung disable Singhi loop singna pentaba faunare National Institute for the Empowerment of Persons with Intellectual Disabilities NIEPID Sikandarabad amasung State Commissioner for Person with Disabilities Government of Manipur amadi Relief Center for the Welfare of Differently Able Person Manipur ahumna punna khutsamnaduna Manipur Press Club ta Sinkhiba Nongmagi Oiba Early Identification and Intervention for Children with Disabilities Haiba Training Program da Lengaki Mari Lenaba Loisang Singhi Mihut Singna Matam Chana Laktaba Amadi Thaushadaba Pau Paunadaba Manba Thaongna Maram Oiraga Thauramadu Matam Chana Haubangam Kidre Thaudok Aduna Maram Oiraga State Asida Lairiba Disable Singhi Damakta Hiram Kuding Makta Yaifanaba Thabak Thauram Kaya Manipur Lengakna Amadi Masigi Mari Lenaba Loisang Singna Chap Chana Thabak Thauram Paikhatkani Makhatana su Paikhalakigani Haiduna Chinda Kayarak Laurabasu Thabak Paikhalakpadadi Thausabidre Haina Pendaba Amadi Waroba Wapam Sing Fongdorakli Khoi ngasi program je khoi tarap tagi di department kutimuk te che chang tha ba ko ba tawya ba makhai di loin taw kre ba aduga mai department ma ke di pause kamai taw bun hangde mun thawa sa bi da bai ra khangde khoi ngasi program thilli je mi su kaya yorak tre abdi khoi gi tawbam to ko di loin taw kre moi mai ke degi soi ba hai gadra aduna ngasi program je kitang di abdi pendre mana sinjab je sarkari ma ke degi chu kitang thawa yaw bi raga di nungai taba phawri je phawroi hana khale tang thawa yaw haninge khoi hendi ke person sing na sinjab ko chaba je sarkari ma ke degi government ma ke degi masida ngasi na ngasi oigre aduga matungda mayama ma khoi silakhini tungda ju khoi gi sidai je sarkari ma ke degi ngasi thoi sumaina thokta ba mateng pang bi ba kumideng chang bi ba chang bi rakani haina sa tawse chang ju chang bi ro haina hajari Numit Kharagi Mamangda Media da Fonglakiba Hakchangi Pibam Soinaiduna Wana Punsi Lelibi Suknu Awang Lekai Degi Khaidem Dineshori da Disable Ama Oibagi Pangpam Thokpa Khudong Chaba Amata Phanglam Daba Asi Ngasi Mari Lenaba Department Hakthengnana Chatuna Yengsinkre Chief Minister gi Office dagi Khanglakpadagi Matung Inna Ngasi Thobal Amadi Kakching District ki CMO Dr. N. Jayantakumar Waikhong gi SDO L Bobby Thobal District Social Welfare Office ki Extension Officer Seram Asa Amadi Social Worker Thokchom Sarachandra Yauba Team Amana Yengshilaba Matung Dineshori da Disability Certificate Adusina Kibani Hana Disability Certificate Pairam Dabana Chada Marfutarani Toy Disability Oirabasu Mating Amata Phangludraba Dineshori da Social Welfare Department ki scheme Amadi Chief Minister gi Sotharaba Singhi Tengbangi Makada Khudong Chaba Phanghanba Yaragani Haina Dr. Jayantakumarna Fongdorakli Yengshinba Aduda Saruk Yakiba Seram Asana Hai CMST gi Makada Dineshori da
थादा लुपा लिसिंग अमगा चमगा फंगहलगनी अमदी गवर्नमेंट की गाड़ी लेमना तोंगदुना चथोक चसिन तौबगी खुदोंग चाबसु लौब यारगनी हाइकी अखोइगी अवेयरनेस वालंबगुंबा दुम ओरंबा याय अखोइगी असासिंगना अखोइ गो टू विलेज द मसिगुंबसे अखोइ पुथोकपिरओ असासिंगददि हाइजबने लेकाइ लेकाइगी क्लब ऑर्गेनाइजेशन सिंगना नत्रगा अखोइगी असासिंग अंगलवादी वर्कर्स अदगी पुनमकना सुंबा सिंगसे अखोइ लेकाइगी अखंबा सिंगना डिसेबल ओइरबसिंगसे मतुंगदसु मीडियाना पुथोकपिरै इसुमाइना पुथोकपिरनपा अमुका हन्ना मीडिया इथोंगदा आई Free travel and concession haina haziki chief minister gi sothar basingi tingmang se mase umbrella scheme ne haitare magi makhada haziki caregiver allowance haibada ne mana 1500 phangdoisina aduga free travel and concession haina ama lei masidana khoi gi maje chathok chasin khoi gi state government na own tawba vehicle di oigadabo ko aduda chatpa kanda mase bhara se free oigani ko मीगी लौसान उदुना वाना इमुंग मनुंग पुरंबा मपुरोइबना मसागी अनाबा अमदगी फमुंगदा तादुना लेखिबदगी पिकलिबी मचा मरी सागोंदुना वाना लेलकलिबी सलाम तोंबिरैदा सलाई होल्डिंग्स प्राइवेट लिमिटेड की माइकैदगी मतिंग पांखरे पनबयाय नबोल कबू वाकचिंग मखा लेकाइदगी सलाम तोंबिरैगी मपुरोइबा सलाम प्रेम कुमार इसिंग मरी चखाव लंग्स लिवर न चिंगबा हकचांगी कयाक सिंग सोकलकपदगी था मरी रोमगी ममांगदगी चाबा थकपा फावबा यारक्तबदगी जेनिम्स हॉस्पिटल दा हौजिक लाइंग दुना लेरिबनी इमुंग असिगी अवाबसिंग असि खरदा ओइरबसु मतेंग ओइनबा सलाइगी माइकैदगी अहानबगी ओइना लुपा लिसिंग 15 इमुंग मनुंगी सिजननबा पोटलम सिंग सलाम तोंबिरैगी मफमदा खुदसिनकी लोइनना कंपनी असिगी कॉर्पोरेट सोशल रिस्पांसिबिलिटी प्रोग्राम की मखादा अथुब मतमदा तोंबिरैगी युम अमा सारगनी हाइना सलाइगी बीओडी मेंबर कोइजम रोशन फोंदोखरे नाकलमरोमदा कंपनी असिना ngasi इमुंग असिदा मतेंग पांगबिरकपदा सलाम तोंबिरैना कंपनी असिबु अवांग बथाकता नुंगाइबा फोंदोखी यामना फिबम सोंगना लेबा यादबा अंगांग मरी चेलिबा पिकपा अंगांग थानिपान चेंबियमजु यावरी सिगी फिबम जि लेबना अखोइना युमजि मजु अखोइ सियामेंगी लिसिंग मखादा अखोइना मसिमा लेबा याबा नुंगुदबा अदुंबा यामना नुंगाइबा युममा साबगी पांदम लेजै युम कै फिबम फत्तबा असिबुसु साबिरनी हाय लिसिंग रुपा लिसिंग 15 अमसु हौजिक पीरे गैस सिलिंडर अदगी चे ब्लैंकेट मैतान अदगी अतोपा पोसै कया अमसु पोबिरा एक कोली कया अमसु पोबिरा ई मसिगी दमकता आइना अनिंगाय लेतना सलाइगी ऑर्गेनाइजेशन असिबु थागसरी चलिबा थासिगी हौखिबा तांग तरागा मंगा अमसुंग ता तरा तरेत की नुमिदांग की मतमदा इम्फाल ईस्ट डिस्ट्रिक्ट की मनुंग चना लैबा पोरोंपा टीवी टावर मनाक्ता लैबा सेक्रेट हार्ट हायर सेकेंडरी स्कूल दा सखंगदबा सिंगना नोंमैना कापसिलंबा थौदोकपु यानिंगदबा फोंदोक्तुना वाखन मिफम चथखरे कोंगपाल कोंखाम लेकाई खुराई चिंगांगबम लेकाई कोंगपाल चिंगांगबम लेकाई थिंगोम लेकाई की मैरा पाइबिसिंग अमसुंग स्कूल असिदा तमलिबा महिरुई सिंगी अहलमन सिंगना सरुक यादुना टीवी टावर मनाक्ता लैबा यूनिटी क्लब ग्राउंड चथखिबा ngasi वाकत मिफम अदुदा कोंगपाल कोंखाम लेकाई अवांग मैरा लुपकी सेक्रेटरी थोंगाम रानीताना हाई महिलोइसंग असिदा असिगुंबा थौंग असि कनाना करिगिदमक चथरमलिबनो थौंग असि अकनबा मओंगदा कंडेम तवी थौदोक अदुना मरम ओइरागा स्कूल असिदा तंबा महिलोइसिंग स्कूल थादोक्तुना चटनरे असिगुंबा थौंग असि मतुंगदा अमुक हन्ना चथबिगनु लोइनना करिगिदमक अदुगुंबा थौंग अदु चथरमबनो हाइबदु अथुबा मतमदा सेंगदोकपियु हाइकी तसेंगना हाइरगदी लेकाइदि लेबे स्कूल अमदा सुमाइना नोंमै कापसनबसी तसेंगना नुंगाइजदे अकी अखंग पीदना अमुक्तंग नत्तना अनिरक सुमाइना कापसनबसीदि तसेंगना हाइरबदा लेकाइ असिबु अकी अखंग पीबने हाइना हाइजनिंगी स्कूल दा तमलिबा छात्र हाइबसीदि तुंगी युमबुरेन ओइरकदबा छात्र ngaktani mama mapa amadi oja singi asa tawraga ngasi manipurgi naharol sing oirakतना यामना अफबा लंबेल अमदा पुबिरिबा ओजा प्रिंसिपल असिसु तसेंग हाबला यामना अफबा स्कूल असिबु साखनब होनबदा यामना अचौबा मतेंग लौरिबा ओजानी अदुना मरम अदुना मतुंगदादी सिगुंबा थबक असि लैकाय अमदी स्कूल दा अमुहन कापसन बिगनु असिगी असेंगबा वाखल्लोन अदु करी मरमगिनो हाइबदु सेंगदोकपि कंगलैपाक लोइना सिलोन अपुनबा मरुप
क्लामना चाही अममम कानारागा पीबा लेसांग थेम सोमानंदा लोइना शिलोन निंगसिंग मना चाही असिगी ओइना समुराई लाटपम शांति बलागी मिंगशेलना काइख्रबदा कौबा वारी मचा लाइरिक अमदा पीरगनी मना असिगी मथंग था फेब्रुआरी की तांग मापंदा कोम्बिरे गार्डन दा क्लाम असिगी तरातरेत सुबह मपो कुमोन नुमिता लांथोकनी हाइना कांगलैपाक लोइना सिलोन अपुनबा मरूप क्लामना थादोरक चिरोल अमदा खंगहलकली लाखलिबा तरातरेत सुबह लोकसभा इलेक्शन इंग्लिश सिंगने तरा मापंदा इनर मणिपुर पार्लियामेंटरी कंस्टिट्युएंसी दा इंडियन नेशनल कांग्रेस की टिकेट तगी मिरेप ओइनबगिदमक ऑल इंडिया फिशरमैन कांग्रेस की नोटिस AICC इंचार्ज निंगोंबम भूपेन मैतैना ऑफिशियल ओइना एप्लीकेशन थाजिनख्रे महाक मसागी चाही कुंथ्रागा माथोय खक्ता ngairiba निंगोंबम भूपेन द मैतै खोंगमन 2 ईस्ट इम्फाल ईस्ट गिनी महाक दिल्ली यूनिवर्सिटी की मखादा लैबा हिंदू होटल दा फिलोसॉफी की लेक्चर ओइरमी लोइनना महाकी अपोकपा निंगोंबम मुनान सिंह गवर्नमेंट ऑफ मणिपुर की फिशरीज डिपार्टमेंट की डिप्यूटी डायरेक्टर ओइना थौ पुरंबत नतना महाकी अपोकपी राजकुमारी सनातोंबी देवीना डिपार्टमेंट असिपक्तदा फिशरी ऑफिसर ओइरमी निंगोंबम भूपेन द मैतै मणिपुर प्रदेश कांग्रेस कमिटी की चेयरपर्सन ओइना अमदी सोशल मीडिया की वांगांगलोय ओइनसु थौ पुरखरबनी पनबयाबदी हंदकता कांग्रेस की प्रेसिडेंट राहुल गांधीना निंगोंबम भूपेन दा नॉर्थ ईस्ट इंडिया दा फिशिंग कम्युनिटी चौखरहनबा खंगहलखिबसु लेख्रे हाइरी Capacity building and modernization of cooperative hybrid theme da nongmagi oiba district level seminar among asi more da laiba Hill Travel Council ki conference hall da pangthokre National Cooperative Union of India New Delhi ki sponsorship makhada Manipur State Cooperative Union na sinduna pangthokiba thoram aduda saruk yakhiba Manipur State Cooperative Union ki president and Tom Pisakna हाइखिबदा थौरमसी मोरे टाउन मनुंगदा लैरिबा कोऑपरेटिव सोसाइटी सिंगबु हेना मॉडर्नाइज ओहेनबगी पांदमदा पांगथोकपनी हाइखि थौरमदुगी मनुंग चना मोरेदा लैबा कोऑपरेटिव सोसाइटी सिंग अमदी कॉमन बिजनेस कम्युनिटी सिंगी बिजनेस की ओइबा खननैनबगी थौरम अमसु पांगथोखि थौबाल कमांडो टीम अमना खोंगजोमदा लैबा मसागी मयुमदगी फारे हाइरिबा थोकचोम मंगलेम चाही कुंथ्रागा तरुक अपोकपा लैखिद्रबा TI स्टोम्बा हाइरिबा मियोय असि UNLF की मियोय नते हाइना लुप असिगी डिपार्टमेंट ऑफ पब्लिसिटी की डायरेक्टर M सखेना थादोरक पचिरोल अमदा खंगहलकली लोइनना महाकी कमांडर नि हाइरिबा nganगom nausi alias now hairiba miyoy asisu UNLF ta leite amaromda singjamai supermarket tagi phari hairiba khangembam tonsana chahi kun apokpagi ming ke ais rabikanta kumbi setapur mayai laikai dagi hairiba miyoy asi imphal da leiduna mahi tamjaba achamba mahiroi amani mahaki mayamba UNLF ta yauduna leiri adubu imung amagi miyoy amana ningtam lalhau yaukhraga leihoriba imung manungi miyoy singda onsinduna otnaiba phaba punba haibasi aki akhang pohanduna lalhaudagi lanthok hannaba Manipur police na atamnana chathaba thawongni asigumba thawong asi leipak miyamgi ningtam lalhaudi khak namthaduna thamba ngamloi haina chirol asina makha tarakli जनवरी की तांग कुन तरुक रिपब्लिक डे नक्शिलकपग लोइनना सिक्यूरिटी की चेक्सिल थौरांगसु अकनबा मोंगदा स्टेट असिगी मफम क्यादा लौखलकली नाकलमरोमदा ngasi ayu pung 8 minute kuntrani thoidagi 9 minute kun fauba Imphal West की एडिशनल SP ऑपरेशन TI कृष्ण तोंबी की मिचेंग मखादा पुलिस कमांडो टीम ना वहेंग लेकाई की अकोइबदा थिहुंबगी थबक चथखरे वहेंग लेकाई की भैगो होटल दगी जिरी पार्किंग फाउबा चथखिबा थिहुंबगी थबक अदुदा मफम अदुगी मियोय चत्रुक हुंफु हुमदोगी पुलिस वेरिफिकेशन चथखिबग लोइनना मसागी सक्ताकचे याउदबा मियोय कुंथ्रागा माथोय फागतलबा मतुंग मखा ताबा पुलिस वेरिफिकेशन सिटी पुलिस स्टेशन जा तथरबा मतुंग थादोखरे हाइरी मखा तारकपदा ngasi nungthildasui Imphal West की एडिशनल SP ऑपरेशन TI कृष्ण तोंबिना लुचिंगबा Imphal West की कमांडो टीम अमना nungthil pung 2 minute यांखै ताबदगी pung 3 minute निफुंग मंगा चटपा फाउबा पाउना बाजार की महावीर दगी इबोहल साइकिल पोलो ग्राउंड लैमा शॉपिंग अमदी गवर्नर रोता कॉर्डन एंड सर्च ऑपरेशन तौखी मफम अदुदा मियोय चमगागा निफुतरु वेरिफिकेशन चथखबर मतुंग सक्ताकचे याउदबा मियोय कुनगा 8 मखा ताबा वेरिफिकेशन तौनबा हाइदुना सिटी पुलिस स्टेशन दा पुखी
Bishnupur Bazar da su ngasi District Police Bishnupur gi apunba team amana nungthil pung 3:90 nungthil pung 3:10 fawba thihumbagi thabak jathakre operation adu district asigi additional SP operation KSI Manihargi leching makada DSP CDOI DSP operation BPRPS yauna OSHI CDO Bishnupur District Inspector B Lungthang Baifeina Luchingduna Chathakibani Operation Aduda Miyoi Chani Yankai Verification Chathabada Masagi Saktakche Puthokpang Amdaba Miyoi Taraga Taru Bishnupur Police da Pukhi Lakadoriba Republic Day gi mangoinana laukhatpa Cheksil Thorang ama oina ngasi Nifuhumdoi suba Assam Rifles na Indo-Myanmar International Border da extensive patrol amadi surveillance operation chathakre Indo-Myanmar Friendship Gate singda che changsuna yauraga changlakpa Myanmaris khaknatana atopa changlakpa miyoi sing Friendship Gate ta amadi integrated check post ta check tawduna che changsudaba sing changhankhidre Extensive patrol amadi surveillance operation gi manung chana Indo-Myanmar Gate number 1 Sunrise Club Ground Siva Gate amadi border pillar 76 tagi 79 phawbada leiba mafam singda Nifuhumdoi suba Assam Rifles ki Major RK Sharma amadi ICP Commander Major A Sharma gi micheng makhada thihumbagi thabak jathaki Matang Swaisida break Amalogege break Matungda NIT Langolgi website ta Thagatpa master plan sing yenglaga state asigi wangmadagi mahitamba lakiba mahiroi sing ningba kaibagi pau amadi Manipur amasung malimgi tongan ba ipau sing puduna lakchege impact news pu bijeng tadun lebiyo Mayambu mukana taram nokchere bulletin asigi makhataba pau miyamda pizari NIT Langolgi website ta Thagatpa master plan sing yenglaga state asigi wangmadagi mahitamba lakiba mahiroi sing ningba kainari Institute asigi oiriba phiba masida pendraba mahiroi singna matik chaba campus PU natraga atopa institute amada honghanbiro haiduna chara henbagi khongjang changsinkhre ngasigi khongjang aduda sarukya khiba mahiroi Diwal Chaturbedina institute asigi website ta hapliba master proposed plan asiga campus asida hojik oiriba phibam asigadi thamoi soknangai ni Institute asigi classroom, library, laboratory, hostel amadi mass na chingba pumnamak mapu pandabaga pangkhak oire khongjang aduda saruk yakhiba mahiroi maiba anashna fongdorakpada matam amada leibak asigi oina 15 suba rengta leiramba institute asi ngasidi 19 suba rengta haithare athuba matamda institute asigi watliba awat apasing amadi matik chaba oza sing thambiduna maong maril naina chalai driba fauba mahiroi loop All India Students Federation AISF yauna akanba khongjang si changsilagani haina mahakna fongdoki Means exam and everyone here is deserving the proper NIT campus that every of the NIT has now these days. But coming to NIT Manipur, we just seen the master plan that we have seen on the website, the pictures of the building of the Takel campus. Everything that we have seen is just disappointing because the website is not up to date. It is not updated at all. The thing we see here is really very disappointing. It is not what we just saw before coming here. Secondly, the administration here really doesn't give anything to what we say. There are several strikes done here, but no one listens. The hostels, we are living 7 people in a single room from last 6 months. Initially, when we came after the JOSA counselling, we were 22 people living in a single room. NIT Professor Hayum Sulate, Assistant Professor na hostel gi facilities adagi akhoi fees thigriba asichega akhoi de fangiba facilities singa yamna khetnarakpa akhoi gi NIT Manipur se rank 15 da lerambane project 28 ta handagre aduna placement sumlak laktre Mamang chahigi May gitang tara tareta haidukhiba Manipur Police Follower Mail 2016 batch ta waiting list leihauraba candidate yankhaiga mangabu paliba lengak asina pukhatpiduna thabak phanghanbiyu haiduna media gi khuthangda appeal tawrakli ngasi kaisampat Segarot leiba Tutor Line Study Center da pangthokiba press meet amada waiting list candidate of Manipur Police Follower Mail 2016 batch ki General Secretary Haikruzam Sudhirna fongdorakpada lupasina Manipur gi Chief Minister ga anirak unaduna memorandum shupisinkre BJP ne luchingba lengak lakpadagi English singani tarataru ki Manipur Police Constable Mail waiting list shu lokhat bikre loinana atai department kharagi waiting list ta leiba candidate singsu pukhatpiduna thabak phanghankre Makoida upi kiba minusi adu akoida su bibiduna waiting list candidate of Manipur Police Flower Mail 2016
ꯕꯦꯁ ꯀꯦꯟꯗꯤꯗꯦꯠ ꯑꯁꯤꯕꯨꯁꯨ ꯄꯨꯈꯠꯄꯤꯌꯨ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯆꯪꯅꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯍꯦꯟꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯎꯔꯦ ꯂꯥꯏꯕꯛ ꯊꯤꯔꯕ ꯀꯦꯟꯗꯤꯗꯦꯠ ꯑꯩꯈꯣꯏꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ಶ್ರೀ N. ꯕꯤꯔꯦꯟ ꯁꯤꯡꯍꯥꯅ ꯂꯨꯆꯤꯡꯕ BJPꯒꯤ ꯂꯩꯉꯥꯛꯅ ꯃꯇꯝꯒꯤ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯁꯨ ꯋꯦꯇꯤꯡ ꯂꯤꯁ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯁꯧꯒꯠꯆꯒꯅꯤ ꯂꯣꯏꯅꯅ ꯃꯇꯝ ꯁꯥꯡꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ Manipurgi lau singubagi pothok hena puthoknaba amadi laumi-singgi income hengatnaba Ministry of Agriculture ki bakada Agricultural Technology Management Agency Atma na achauba thaudang lauduna hotnari ngasi Atma Kangpokpi block ki Block Technology Manager Rima Hemam na luchingba team amana Kangpokpi gi Daily Village ta Farm School Tauduna mapamadugi laumi singa loinana laupari ama makhairomda lemna alu tahankre loinana minimum village cultivation method sizinaduna chujak thabagi demonstration amasu pangthoki ngasi pangthokiba alu thabagi maong adu single row system hairaga su khangnaba high density planting method sizinaduna thakibani hiramasigi matangda Rima me hemam na fongdorakpada high density planting method asina traditional method tagi hena pothok laigani amadi Manipurda Paulokpa loirapa matungda laufam kaya arembada lairiba sing asi makhatana mahimarong kaya thahanduna pothok hena puthoknaba atmana haukiba chahi nipandagi honaduna lakli loinana Manipurgi mafam khudingda atmagi block humpu hangdoktuna thamle kanagumba lau singubada thawai yaujaba singna mari lenaba block ta chatpiduna khudongchaba sing phangbiba yaragani hairi Atmagi functionary singna farmer singda ngasi pijariba impact si nongma soidana Manipur state si karigumba awonba amatang porakani haibagi thajabadu aigi saitagi thamjari khunja mayam sina tawriba koina taiba technology sibu moisu tamjage haija hoge haidana mayam loina lakpi bani staida moibu kauruba naina koina kaubudi na jade koigi phandi yamna pi farm school gi oina pira iba saida koina angamba level da potato seed puthoi amadi magi fertilizer changdaba yadaba sing puthoi adu plowing charge khara amaga pi aduga aremba khara mana Mahindra company na aigi ngasi tawjari ba thaba khuding maksi penjabagi dama koigi managing director oiba koigi sar balesor nasu koi mateng pangbirak pasu yaujari Nakalamaromda chingmi singna chingi mafam singda logi wangmada popi thaduna sel tanbagi mahutta atmana paikhalakliba thabak asida mai onsinduna mahai marong tharaga niyom chumna sen tanbiyu haina Sadar Hills Autonomous District Council ADC member Ice Khangba Thangal na appeal tawrakli wafamasi Atma Kangpopi block na pangthokiba farm school tawbagi thauram aduga mari lenana paumi singna hangba wahangi pakhum piraduna ADC member asina fongdorakibani loinana Atma na paikhalakliba thaurang asina laumi singda chauna kanaba piba ngamgani Manipur lengak na su Atma gi office kumba matik chana thambiduna chingi lam hena chaukhatpa ngamnaba hotnabiyu haina appeal tawrakli loinana Atma na paikhalakliba thaurang asida laumi singna su thagatpa fongdoraki Hiangthang Kabui Khulda Pangthokpa Zilyarong Furupki Laurok Pantha Loiraga Sembi Bamapu Tingkau Rawangi Maphamda Hena Aphaba Punsirol Gidama Khurumjaba Kumhai Ama Oiriba Gangai gi Thoramgi Manung Channa ngasi Social Worker Dr. S. Manautona Khudolpot Singh Pikre Khulgi Pakhang Phanda Pangthokiba Khudolpot Pibagi Thoram aduda Nauria Pakhang Lakpa Kendragi Manungdagi Lakpa Tongan ba Furup Kayagi Miyoi Singh su saruk yaki Khulgi Yumthong Singda Khudolpot Pibagi Thoram aduga mari lenana Dr. S. Manauton hai Gangai kumhai asina lamdam asida laiminariba Furup Singhi Marakta amata oina Nungsi Chanabagi Paujel ama piri haiki Consider missing of Punama, Venena, consider going Tarba, my days at the sing, Muslim in Nauchi, Rena Kabuki, Kogi, like Punama, Amati Manipur, like Murica, Punamaxa. Winter has now Pudolena, Alan Lima, Puchimo, Eresano, Manipur, like Punamaki, Wakalda, Matasa, Nalibatandu, Legana, Tigumia, Punosi, Kokitana, ID. Pada imana ahla men puna mama yana nungaru puchima oidana yana chakotpa amore Thobal district ki Haukha Mamang Laikai Mapada Thobal Turel gi Torban meter chani rom namkhai namthaduna
nangthakiba adu ngasi constituency asigi MLA ke Mega Chandra luchingduna ngasi dagi semjinba hokre Water Resource Department amadi laikai miyam ga loinana semjinba hokiba adu da sarukya kiba MLA ke Mega Chandra na fongdorakpada hauzei Thawbal hawkha mamang laikai da oiriba phibam asi athubada semjin haudrabazi nongju thagi matamda ising ichau thokpa yabana ngasi dagi numit lauduna thabak asi paikhatpa hobani loinana laingak nasu phibam asi yengbiraga athuba matamda loishina bahotna biyu haiki AR Foundation na piba Jai Hind Humanity Award Manipur Police Imphal gi Anishuba Manipur Rifles ki rifleman oina reidiba Moirang Them Azoi Singh alias Da Naubuda pirakle hairiba award asi ngarang January gi tang kunda New Delhi gi Rafi Mark da pangthokpa thauram amada ikai khumnaba utuna khutsinarakhibani M Ajoy Singh father ama oina mahakna mahaki macha anibu ningthina semli mahak rifleman ama oibatanatana photographer amasu oiribani Nabard की सेंथंग मखादा सेल्फ एम्प्लॉयमेंट वॉलंटरी एसोसिएशन सेबाना इम्फाल वेस्ट की खाबम बमदिया दा साब कैथेल संग अमंगसी संगादुना मियाम दा सिनखरे खुंगंगी लमदा मियामना लऊ सिंगुबगी पोथोक सिंगबु योंदुना सेंदा लंबी अमा पीनबगी पांतमदा सेबाना लुपा लाख 13 चंगना साखिबा कैथेल संगादु नबार्ड मणिपुर की जनरल मैनेजर PN प्रवीण कुमार न संगाखिबनी Sanamahi Pakhangba Lining Loop Kodompopi Mamang Laikai ki Silver Jubilee ki thauram ngasi Kodompopi Mamang Laikai Community Hall da pangthokre ngasi pangthokhiba thauram aduga mari lenana Maitai National Front Ziribam President Hamom Dhanina Miyam da Maitai gi oiba wari kya liduna tahanki Manipur gi saknai raba paumi akoizam sanatona ikhang khang hautana laikidabada Coalition Against Drugs and Alcohol kadana thirol amada awaba phongdorakli AK sanaton lamdamasigi paumi ama oibatanatana Manipur gi hiram kayada pukchel sengna saruk yaramba luchingba amani haina thirol asina makhatari Voluntary donation blood donation camp ama ngasi Hairok Part 2 Mayai Lekai Primary School da pangthokre thauramasi Hairok Part 2 da leiba Ningol Club na sinduna Lifesavers Manipur NSS BM College NHM Manipur Max amadi Janims Blood Bank amadi Transfusion Council ga puna khutsanaduna sinbani mioi kuntra henbana EPK Women Empowerment and Women Crossing the Border Haiba Wakalonda Nupi Khaktagi Oiba Kilometer Aniga Chanipan India Myanmar Amadi Thailand Chatkadaba Car Rally Ama Imphal gi Classic Hotel Dagi Manipur Tourism Corporation ki Chairman Dr. Ranjanna Lamthakre Rally adu More Yauraklaba Matung ICP da Chi Changloi Sinduna Myanmar gi dama Khongshan Kre Hairi Car Rally aduna More Yaurakpada More gi Additional SP KIs Robinson SDPO Sandeep Gopal Das Samadi More PS ki Oshi Ladkhohau Waifaina Oki Hairiba Rally asida India gi mafam kayadagi nupi tara tarukna sarukyari Argentina polo team na USA polo team bu maithiba piduna Marisuba Manipur Statewood Day Women's Polo Tournament ki winner oibangam kre ngasi mapal kamjaibungda sanakiba polo tournament asigi final match aduda Argentina polo team gi nupi sanaroi Kelatina Ayerzana Panjil ahum Elina Brown na Panjil ani aduga Delfina na Panjil amaga chankibaga loinana USA polo team gi nupi sanaroi Anna Wilson na Panjil Mari aduga Stephen Messi na Panjil ani chanduna match asida mayok nariba team animakna match asigi apiba matamda Panjil taruk chanaduna match asi draw oibadagi tournament asigi chana pathap ki matung ina penalty shootout da match asigi aka apogi laibak lepnabada Argentina na Panjil ahum aduga USA na Panjil amakhak chanduna match asi Argentina polo team na USA polo team Panjil Mapan Tareta Maithiba Piki
Tournament asigi winner Argentina na trophy citation amadi certificate kaloina na selgi mana lupa lising humpu aduga runners up tahoraba USA na trophy citation amadi certificate kaloina na selgi mana lupa lising nipugi mapu oibangamki All Manipur Polo Association ki meeting makhada chathariba polo tournament asida Argentina USA Canada Kenya IPA India amadi India Manipur Polo team tarukna sarukyaki Anisuba Haibok Trophy T20 Cricket Tournament PCC Mayai Koibi amasung Cyclone Thangmaiban ani mai pakre ngasi ayuk Langthabal Public Ground da sanakiba tournament asigi Anisuba League da toss ngamkiba KIYC Khetri Iril Mapana batting hana sanakiba match asigi apiba over kunda wicket nipan turaga run marfutaraga mathoi lobba ngamki match asigi Anisuba batting sanakiba PCC Mayai Koibina over taramariga ball amada wicket ahum khak turaga run Marfutaraga nithoi lauduna match asi wicket tareta maipak pangamki match asida PCC Mayai Koibigi bowler Pritam na wicket ahum lauduna match asigi man of the match taki tournament asigi ngasi nungthil sanakiba ahum suba liktana toss ngamkiba SSU Singjamaina fielding hana sananaba warep lauki match asigi ahanba innings ta batting sanakiba Cyclone thangmai bana match asigi apiva over kunda wicket mari khak turaga run chamaga marfutaruk laubangamki Anisuba innings ta batting sanakiba SSU Singjamai match ki apiva over kunda wicket mapan turaga supnagi run chamaga kuntra khak lauduna match asi run yankhai ga tarukta maithibanangki match asida run humbudraga manga laukiba Cyclone thangmaiban ki batsman Narsingna man of the match taki Manipur Cricket Association ki meeting makhada YWC Langthabal sinduna chathariba cricket tournament asigi hayeng makha taba league match ani sanaragani Wangoi FC na ahanba state level le Thaunauzam Mangol Nganbi Memorial 7 aside village open football tournament ki champion oikre Pukhrambam Athletic Club na senduna club asigi ground da haukiba December gi tangkun ga nipan degi chathakiba tournament ki ngarang sanakiba final match da Wangoi FC na Pukhrambam FC bu panjil amasino da maithiba piduna ahanba state level le Thaunauzam Mangol Nganbi Memorial 7 aside village open football tournament ki champion oibangam ki tournament asida Manipur gi tongan mafam kya degi lagpa apunba team kunna sarukyari Football masana bu pamjaba lamdam asigi miyam gi nungaiba pau amada All Manipur Football Association Amphaga Football Club kharaga lainaramba yanadaba wari sanaduna warushin purakre lamdam asigi khwaidagi chawba football tournament oidiba Sir Churachan Singh Memorial Football Tournament mathang thada pangthoklaba yana leiri haina Youth Affairs and Sports Department ki maikaidagi DIPR gi kuthangda thadorak pachirol amana khanghalakli cherol adugi matungina Yas Minister let pau haukipna sanabada politics tawbiganu thokiba yanadaba thodok sing aduna haurakliba sanaroi singi pukning sontha haloi hainasu appeal tawrakli loinana Khelo India Games da maipakraba Manipur gi sanaroi singsu thagat pafongdorakli 57 Mountain Division की 27 Sector Assam Rifles की meeting makhada chatharakpa late Lieutenant Colonel Razib Bakshi Memorial Football Tournament की winner Robakot Village na oikre tournament asigi final match da Robakot Village na Parbung Zetpu Panzil Shutta goal manga ahumda maithiba piduna winner oibangam khibani tournament ki loishinbagi thoramda Assam Rifles team amadi Parbung team gi exhibition match ama susanaki Hayeng Young Popular Club na sinduna chatharakpa Pradhan Trophy ki winner Lanchen BFC Taubung Khokna oikre Hayeng gi Ibudau Ikop Ningthau Maru Nong Saba Sanabung da chatharakpa tournament asigi ngasi sanakiba final match da Lanchen BFC Taubung Khokna Thoibi FC Yumnam Huidrombu penalty shootout da goal mari anida maithiba piduna tournament asigi winner oiki tournament asigi best player na Lanchen BFC gi Shushilna taki aduga best goalkeeper su Lanchen BFC gi El Bombom na taki
Best Defender na Thoiba FC gi Golmai FC na taki. India da football bu hena chawkhar hanabagi pandam da tha taruk chupna chathagadaba football coaching kam Young Legend League Taubulgi TYDA ground da hodokre ngasi Marfumathoi Foundation Day and Football Solution amadi Taubul Youth Development Association ga khutsamnaduna pangthokliba Young Legend League asina chahi taruk nipan amadi taragi manungda leiriba pikliba sanaroi sing asi semgatuna tungda aphaba amadi football gi lamda India da sak takpada hena achoba thaudang yanabagi pandamda pangthokpani hairi paugi miphamadu former Indian footballer S Dharamjit Bale veteran footballer amadi hockey Olympian TH Anuradhasu sarukyaki India da ahanbu oina chathagadoriba coaching asida Manipur gi tongan ba maphamdagi lakpa footballer Chani ga nifuna sarukyari Indian Blind Football Federation tha sigi kunhumdoi dagi kuntaruk fauba Silong da pakthokatoriba 3rd Northeast Blind Football Tournament ta saruk yagadaba Manipur gi team Visually Impaired Sports Association ngasi Imphal thadokre haina Handicap Development Foundation na thadorak pachirol amada khanghalakli No to Drugs Yes to Life haiba wakalonda all Manipur Filmmakers and Producers Association Phimpana Sinduna chahi khudingi pangthokpa Manipur film industry da thabak tawriba singi oiba football tournament ki ngasi sanakiba ahanba match da amka amadi Phimpa goal amamam chanaduna draw chatkre ani suba match da Amik A amadi Sitna goal amata chanaba ngamdana do chatkre ahum suba match da mamang chahi gi champion Amik B bu Cine Editors Guild FC Manipur na goal ani amada maithiba pikhi loinana ngasigi aroiba match da Cine Actors FC na Amik Sibu yamna lakchana goal manga sinoda maithiba pikhi Hero Second Division League Group C gi match amada hayeng yumbu Trau FC Kwakaithel amadi away team New Barakpur Rainbow AC Anina Kumalampak Man Stadium da lamba taunaragani hayeng sanagadaba match asigi mangoina ngasi Kumalampak Man Stadium da pangthokhiba paumi singa unabagi thoram adada Trau FC Kwakaithel gi General Secretary T Fulen Maitei Manager L Ibomcha amadi Team Captain Prince Will Imekana saruk yakhibaga loinana New Barakpur Rainbow AC gi maikaidagi team coach Jahal Das Manager Subrata De amadi Team Captain Ravin Modi na saruk yakhi Hero Second Division League Group C gi hayeng yumbu oiriba Trau FC Kwakaithel amadi away team ama oiriba New Barakpur Rainbow AC anina match ki maipak nanaba akan mamu ongda lamba taunaduna Football League asigi makok thongba team amamam oinaba hotnaragani अखोई हजिक लाइरिबा कनोसे मिडफील्ड ने अखोई हजिक लाइरिबसे सोल हेबी नते इंजुरी हेक तोगे बन तन रिप्लेसमेंट खरा लाइक तब तगी ऑन मिडफील्ड के प्लेयर अनि म हबसल लगदि लाइरिबा टीम से तुम अखोइना लाइबक फरगदि फाइनल स्टेज सौगदरा हाइबगी कनो थाजब तो कन ले मांगे दसु लक तगी लेहोबनी रियल कश्मीर गा खोइगा ड्रॉ सदगा अन हंदकी कनो से दा कोई कन होटरगा लेवल वेस्ट होटरगा We are also thinking of playing the next higher divisions. So to play next higher divisions, it is a must for us that tomorrow we get 3 points. And our aim will be at any cost. The players also are saying, yes, they will play. Because our team, which has played in Premier League, they played best game against Mohun Bagan East Bengal Mohammedan, means better team. So we are good in against better team, but not good so against mediocre team or the team down below. So in that way, we are getting a better team tomorrow. So we are expecting the boys also to do well, at least tomorrow. Mari Suba Nilesh Wahengbam State Level Open Futsal Football Tournament RFC Khamnam Lairak Lai JFC Camp Village Marup FC Hairok BFC Team A Sayang Amadi BFC Team B Sayang Mai Pakre Tournament asigi ngasi usanakiba tare Suba Ligta RFC Khamnam Lairak na yamna lakchana Changangai Light FC bu Panjil Tarataruk Amada Nipan Suba Ligtana Lai JFC Games Village na Lanchen BFC Team A Taubung Khokpu Panjil Ahum Sinoda Maithiba Pibangamki
Chathariba football tournament asigi ngasi nungthil sanakiba mapan suba league Marup FC Hairokna Juvenile FC Sapam Leirakpu Panjil Taruk Amada Tara Suba League na BFC Team A Sayangna ANS Kwakithelbu Panjil Taret Anida Maithiba Piba Ngamkibaga loinana Taramathoi Suba League BFC Team B Sayangna SAN Thangjam Leirakpu Yamna Lakjana Panjil Taret Sinoda Maithiba Piki Nilesh Wahengbam Futsal Football Tournament ki Organizing Committee amadi Usha Bhavan Sagolban Sayang Anina Khutsamnatuna Chatharakliba Tournament asida Football Team Kunna Group Mari Thokna Khaidutuna Sarukyari Tournament asigi Hayeng Makha Taba League Match Manga Sanaragani Hoziki Horaiba Naharol Singda Asuma Football Masanasi Pangthogadi Matam Ariamada like Hidoba Amadi Masagi Manipurda Lariban Haron Mayam Sibu Karmaitoro encourage Togadage Habasilista in Masigi Motosi Pamjadana Football Masanasi Aichanasu Pamjaramba at Queen Manipur si Bharatna Amasu World Kangaraiba Sports House ni and Manipur si Sports House in the Kangaribase Masigi Pandamduda Yam the picture agasu football si Chakoda Bedamakta Purna tournament si Pak Arabada bulletin asig headlines amanamiam the Thamjari Nifutaret Suba Manipur State with Digi Thoram Pangthokre, Pukchil Sengba Thakshi Khasi Laiba Mirol Ama Semkat Naba Hotnabada, grassroots level Dagi, Hotnabachangi Haina Chief Minister na Fongdokre. Manipurasi Masagi Mapung Faba Autonomy Lejaba State Ama Oinaba, demand Tobagi Tangai Fadaba Lakle Haina CPI Manipur State Ki State Secretary El Sotin Kuman Haidi. Citizenship Amendment Bill ki matang da State Assembly ki akhanaba session kawina ba hanagi Chief Minister Okram Ibobina Luchingba MPCC ki team amana Governor ga unaduna memorandum pishinkre. United People Front ki lamjing makhada lup kayana Citizenship Amendment Bill ki mayokta Chief Minister ki banglo tamna wakat khongchat lakpada police ka chawna muknakre. Scheduled Tribe Demand Committee na ngasi ahing nongyay dagi hayeng ahing nongyay fawag kaukiba pung kunmari gi general strike na yanaba purakpadagi handokre. Amasung Argentina polo team na USA polo team bu tie break ta Panjil Mapan Tereta Maithiba Piduna Mari Suba Manipur State Wood Day Women's Polo Tournament ki winner oikre.